Kangabam Bijaya Chanu naha oina masin tongkhalaklibi nupi entrepreneur amani. Bijaya Chanu kumjali singamaga chamapan marifumangagi September gi taratarukta kuyathong thangal bazar dagi laikhidraba Kangabam Mega Chandra amadi Kangabam Kumudini anigi machanipan gi manungda manga suba oina taibang fauraki. Mahak piklingai dagi hauna atopa singi awa anada mating pangduna laki. Kumjali singani tareta biat loiraba matung laingak na nupi sing yaifanaba paikhatliba tongan scheme singi kanaba miyam da khanghanaba thabak paikhat pahoraki. Kumjali singani tara marida wakalon manaba khara pulaga Women Development Committee kauba organization nama semduna nupi singi yaifa thaurangi thabak paikhat pahoraki. Masidagi Manipurgi mapalda tongan ba training kaya ama chatuna anoba lawsing kaya tansinki. Tungda lengaki scheme kayagi maramda miyamda pauzal piba entrepreneur ama oiba ngamlaki loinana India ki tongan ba NGO singna award kaya kusanaduna ikai khumnabu ulaki mahaki punsi khongchat ki matangda Bijaya Chanu na hai Society is the challenges I am had a nupi manator of whatever cutting makta and the maramweraga engwandang si thengriba awabasing khajitang di kohange kamai kohan chike habagi pandam do de source mayam thizarure ai si khangning ba hining ba siam hele duga matam de sung mangalakte lekai locality da warasu aina jensan na mateng mangmu se mai handai tore ai nakanda nupi ma natraga thangnaba yum ma kappaga su aina ek themjin biruba natraga thongna leina hingu bu hairuba adumaina sum angang oire de majin majid horopoduna pi singi backbone se kari noige haitar isa se han am strong oi bam daka le phobo khunai ma porake haitar ga de ai gi best solution se khoi nupi ma sen se nuksi na dar ga di akhoi de crime laite Ngasidi Bijaya North East Women Entrepreneur Association Manipur chapter ke president oina thaupu batan natana BK Chanu Enterprise kauba firm amalingkhatuna halum gi pothok sing puthok batan natana nupi singi yaifanaba tongan bathabak thoram kaya paikhalli Imphal East District ke Koiro Thongju part 2 da lam ama lawraba matong mafam asida fisabi singi work set ama shaduna nupi sing masana masabu thabak pijabangam na ba honare Mahakna hauzik paikaliba tabak thoram singi matangda palladuna hai. Madam sangna aina su isa si fi sabasida yam thawai yauna lerame. Ado hainai ko ima panthoibina tambiramba kudol ne haina koina khwangi ngasi fi sarise. Aduna si continuity ama adum leho bangki generation si muttabida leho hange hai taragadi ngasi leho hanba madaka leiba hayeng leho hanba madaka leiba khwaki fi je masing yam handare hojik yamna sarise takhel sanjenbam sumba ko adegi sigi maibam lekai de khara ma sarangani sinatana yengobada kon jima mi yumdong khuding magda yam lai aduga khwangi fi sidi yam tangna lehore ko sigi se aina mujibu Manipur gi mafam da chatuna semu sandora ni ba every lekai every village ta nupi tara kun dangdi khwangi fi sa da ba ade habagi pandam dane sida tor program se atopa lekai sing da so atopa kendra sing da so aya thu matan da so idon pai kalakani akoi Imphal ski oina loinlum weaving da National Backward Classes and Development Corporation amasung Indian Institute of Entrepreneurship ki makhada loinlum weaving gi training program bangthwe si state ki hanba program ne adu sigi certificate holder sing sina hanba Manipur gi sigi certificate holder oirakadoi koi gi pandam di khwangi fi sabasi su continuity le hore adu ka mkhoi da sendhok lambi pi base yum da moina wana koisa chalaga pesa tan bagi thabak tu moi de am kumjare asang ma matam da changaga fi sabagi khudong chaba pesa tan bagi khudong chaba mayam chawna leire Bijaya nupi singi haksal da mideng thamlaga sanitary pad saduna sanitary pad leibangam zadaba nupi singda lamna pad pibagi thabak ma paikhatli imom haina mingthonba sanitary pad si saba masho market tobagi thabakna kunai asida shothana lairiba nupi singda sinabani nupi singda chalai halliba sigi maru oiba maramna nupi singa sigi semilon fagar hannabani haina so mahakna fongdoki Nupi singi period madam da koi gi thagi lakpa matam sida koina proper hygiene maintain tawdaba haibati sanitary pad se koi gi lesabi macha singna de yam mafam da sinare aduga yum palaba nupi singna di usinabagi chang se yam nemi koi gi health yam depend tarokpasina number 1 solution se kari oirakadagi haikanda sanitary pad sina hanba se yam da ka oi wana bangak tanina leiba ngamdabagi problem ni sum urakpada aina hana dagi atopa company gi product laira ga khara pibaji padi ai hore adubu aina kyam guina nupi kaya da
ꯂꯩꯔꯒ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯔꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯔꯒ ꯂꯩꯕ ꯉꯝꯖꯗꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯐ꯭ꯔꯤꯗ ꯀꯃꯥꯏꯅ ꯄꯤꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯁꯨꯝ ꯈꯜꯂꯒ ꯂꯥꯛꯄꯅ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 9ꯗ ꯏꯃꯣꯝ ꯂꯣꯟꯆ ꯇꯧꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯃꯣꯝꯁꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯕꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯗꯅꯤ ꯑꯃꯗꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯤꯕꯤ ꯀꯥꯡꯉꯥꯕꯝ ꯕꯤꯖꯌꯥ ꯆꯅꯨꯒꯤ ꯍꯣꯠꯅꯖꯃꯜ ꯑꯃꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯀꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯝꯅꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯂꯤꯡꯈꯠꯈꯤꯕ ꯀꯣꯏꯔꯧ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗ ꯂꯩꯕ ꯂꯩꯃꯔꯦꯜ ꯀꯣꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯍꯧꯔꯤ꯫ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯂꯤꯕꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯁꯤ ꯉꯁꯤꯁꯨ ꯅꯤꯡꯍꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯍꯧꯔꯤ꯫ ꯃꯃꯤ ꯇꯤꯚꯤꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯥꯏꯀꯥꯟꯇꯒ ꯂꯣꯏꯅꯅ ꯖꯣꯔꯖ ꯕꯁꯁꯄꯇꯤ ꯃꯌꯨꯝ ꯀꯣꯏꯔꯧ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ꯫